ngasi mayamgidamakkta puduna lakjariba movie recap Manipurna Hello Game series ta base tawba ahanba oina film asida series oina puthorakpada ngairiba adugumba crime series tagi khara tonganba maong ama oiba film ni Hello series number 1 masigi wari liba hodringeda aina mayamda thamjaba wafam amana aigi channel asida ahanba oiba viewers sing oiragadi channel asibu subscribe nambiramduna support tawbinaba haina haijari phare mayam ai je film asliba hojarage film asi ahanba horakpoda sok lisinganinga changwa yangkhaini thoida ule aduga mafam jaga ama ule hai mafam asina UEG outer colony haina khangnaram tasena aduga mafam hai riba jaga asi prithvi jana temasi atopa planet amadani aduga hai riba matam sok asidadi art adi adugi matik advance oirame aduga makoina semba rules sing adubu follow tawdaba sing adu loina hatlame aduga makoigi madungda khwaidagi sathiba kangbu asina spartam haina khangnarame aduga makoigi manakta khuju khulai nomai sing apha aphaba anova weapon kaya ama lerame aduga masi season aduna mi lising hatmangamlame matangi sinda UEA hairiba mafam aduda leiriba miwesing adudagi marakta ahal lamana makoida UNSC organization amagi matangda wari lirami haju phawbasi makoi adudagi makoina lotuna hinglibani aduga mafam asida ahal asina so spartam singi matangda so hairami makoi miyoiba nate miyoiba singi maithongda asiba saktamni hairami makoigi mayokta kanana su lanthengnaba ngamde aduga mana hairami spartam amaga 100 UNSC soldier ga manai aduna makoi asi kanana su hatpa ngamde mafam asida makoigi group adugi leader laklame aduga mana magi machanupi gi matangda hanglame machanupi asigi mamingna kwanha kawi aduga mathangi sinda kwanha amadi makha ki friends sing adu makoina safety line adudagi tholaktuna makoigi lefam adudagi khara lapna laklame aduga mana pambi amagi maramna taklame aduga pambi adugi mara lebak manungdagi panba mahi adubu lothoklame hairiba pambi asi makoina leiriba planet asigi phwaidagi source yamba pambi mana ama oirame pambi asina hidak kaya amasu semba yai haiduna aduda makoida pambi maru adubu chaduna leiringai matam aduda mana karigumba mangan amakhak jungle lomda urakpadagi mana karino haiduna yengba samsilam aduga mafam adu yoboda mana surung ama thengnarame aduga surung aduda su light ama ngalaknami aduga madugi mathakta spaceship ama su surung adugi mathakta leiba urame madu ubada ma pakhat mangana kidana hana chelaknami aduga magi friendsing aduda mana hairami mafam adudagi chenanaba adubu magi friendsing adunadi magi wafam adu kanana tabirante UNSC gi organization hai adu sojana oiramgadi haina khoi yengba chatlam adubu alien sing aduna mafam aduda laktuna ken amagi manungda makoida attack tawraklam adudagi makoina makoigi lefam adonda kiduna chelame makoina kiduna chenmadu ubada alien sing aduna su makoigi matungda tanaraktuna makoibu mathang hatlam adubu kona hadi hinglame maduda mana tholiba khudong thiba thodok adubu makoigi lefam aduda khanganabagi damakta mana smoke fire tawram adubu hek ubada emergency alarm khonglami adugi matungda mafam adugi miyam adu loina full alert oirame aduga makoina khalame UNSC kanguna makoida attack tawre haiduna next inda konhana chelaktuna mapagi manakta yoraklame aduga mapada mana tamlame mafam aduda UNSC gi kangbu kayano haiduna mapana hangaklame aduda mana hairame UNSC gi kangbu nate mase tonganba creature amani alien sing hairame adubu mapana mana haiba wadu tadabida mana angang sing adubu usunduna atopa jaga amada safety oinaba changu hairame angang sing adu hek changkiba matamda mafam aduda ngatang goina pungchik chikhiram aduga makoina nomai adu paiduna chauraba gate om adonda aim tawduna alien sing adubu hek lakpaga attack tawnaba haiduna ngaiduna leiram aduga makoina alien sing adubu hek yorakpaga wall mathakta leiriba kangbu aduda hana attack tawraklame aduga makoigi chauraba gate adusu mikup amada thugaiduna alien sing adu manungda changlaklam alien sing aduna hek changlakpaga makoina su alien sing aduda nomai sing kaselame adubu alien sing aduda setliba costume sing aduna makoina kaliba nomai adu karisu changba ngamlamde aduga alien sing aduna mafam aduda leiba civilian sing adubu mathang yamna laina hatlam mathangi sinda
ꯀꯣꯟꯍꯥꯅ ꯃꯥꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯥꯗꯣ ꯃꯇꯝꯗꯨꯗ ꯁꯣꯛꯄꯗꯒꯤ ꯃꯥꯅ ꯃꯄꯥꯗꯨꯕꯨ ꯀꯟꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯊꯣꯛꯄꯒ ꯃꯐꯝ ꯑꯗꯨꯗ ꯑꯦꯂꯤꯌꯟ ꯑꯃ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯂꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯀꯣꯟꯍꯥꯒꯤ ꯃꯄꯥꯗꯨꯅ ꯁꯥꯎꯗꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯂꯝꯃꯤ ꯑꯦꯂꯤꯌꯟ ꯑꯗꯨꯗ, ꯑꯗꯨꯕꯨ ꯃꯗꯨꯗ ꯀꯔꯤꯝꯇꯁꯨ ꯆꯪꯉꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗꯁꯨ ꯁ꯭ꯄꯦꯁ ꯁꯤꯞ ꯑꯃ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯄꯥꯗꯨꯅ ꯈꯜꯂꯝꯃꯤ ꯁꯤ ꯁꯣꯏꯗꯅ UNSCꯒꯤ ꯑꯥꯔꯃꯤꯁꯤꯡꯅꯤ ꯍꯥꯏꯗꯅ ꯃꯥ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯦꯂꯤꯌꯟꯗꯣ ꯊꯥꯗꯣꯛꯂꯒ ꯑꯥꯔꯃꯤ ꯑꯗꯨꯗ ꯃꯥꯅ ꯅꯣꯡꯃꯩ ꯀꯥꯞꯄꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯃꯥꯕꯨ ꯍꯥꯠꯄ ꯂꯥꯛꯄ ꯅꯠꯇꯦ, ꯃꯈꯣꯏꯕꯨ ꯀꯟꯕꯤꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯄꯥꯔꯇꯟꯁꯤꯡ ꯑꯁꯤꯅ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯍꯥꯠꯂꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕꯁꯤ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯁꯤꯚꯤꯂꯤꯌꯟꯁꯤꯡ ꯑꯗꯨꯅ ꯁ꯭ꯄꯥꯔꯇꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯐꯥꯏꯠ ꯑꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯐꯥꯏꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯋꯦꯄꯟꯁꯤꯡ, ꯑꯥꯔꯃꯔꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯦꯗꯚꯥꯟꯁ ꯇꯦꯛꯅꯣꯂꯣꯖꯤ ꯑꯣꯏꯕ ꯃꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯅ ꯁ꯭ꯄꯥꯔꯇꯟꯁꯤꯡ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯁ꯭ꯄꯥꯔꯇꯟꯁꯤꯡꯒꯤ ꯑꯥꯔꯃꯔꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯇꯔꯣꯡ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯑꯦꯂꯤꯌꯟꯁꯤꯡꯒꯤ ꯋꯦꯄꯟ ꯑꯁꯤꯅ ꯀꯔꯤꯃꯠꯇ ꯆꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯌꯦꯡꯅ ꯁ꯭ꯄꯥꯔꯇꯟꯅ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯕꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯁꯨꯞꯅꯇꯪꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯍꯤꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯃꯄꯥ ꯑꯁꯤꯅ ꯍꯔꯥꯎꯃꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯗꯨ ꯑꯦꯂꯤꯌꯟ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯕꯗꯨꯗ ꯃꯥꯅ ꯃꯗꯨꯕꯨ ꯀꯟꯅꯅꯕ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯃꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯂꯤꯌꯟ ꯑꯁꯤꯅ ꯑꯃꯨꯛ ꯀꯣꯟꯍꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯁ꯭ꯄꯥꯔꯇꯟ ꯑꯃ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯦꯂꯤꯌꯟ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯄꯥꯔꯇꯟ ꯑꯗꯨꯅ ꯔꯤꯄꯣꯔꯠ ꯄꯤꯔꯝꯃꯤ ꯑꯦꯂꯤꯌꯟꯁꯤꯡꯁꯨ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ, ꯍꯥꯠꯈ꯭ꯔꯦ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯁꯨ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ, ꯁꯨꯞꯅꯇꯪꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯍꯤꯡꯍꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯟꯍꯥꯅ ꯃꯄꯥꯒꯤ ꯑꯁꯤꯕ ꯕꯣꯗꯤ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯌꯥꯝꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯄꯥꯔꯇꯟꯁꯤꯡ ꯑꯗꯨ ꯑꯦꯂꯤꯌꯟꯒꯤ ꯁ꯭ꯄꯦꯁ ꯁꯤꯞ ꯂꯩꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯁ꯭ꯄꯥꯔꯇꯟ ꯑꯅꯤ ꯑꯃꯅ ꯁ꯭ꯄꯦꯁ ꯁꯤꯞ ꯑꯗꯨꯗ ꯆꯦꯛ ꯇꯧꯕ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯑꯅꯤ ꯑꯃꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯕ ꯃꯇꯝꯗ ꯑꯉꯛꯄ ꯁꯛꯇꯝ ꯈꯔ ꯎꯕ ꯉꯝꯂꯝꯃꯤ꯫ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯝꯕꯒꯤ ꯇꯥꯏꯞꯇ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯑꯦꯂꯤꯌꯟ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯁ꯭ꯄꯥꯔꯇꯟꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯋꯦꯄꯟ ꯑꯗꯨꯅ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯄꯥꯔꯇꯟꯅ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨꯅ ꯁꯦꯝꯂꯝꯕ ꯗꯤꯚꯥꯏꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯗꯤꯚꯥꯏꯁ ꯑꯗꯨꯕꯨ ꯍꯦꯛ ꯁꯣꯛꯂꯨꯕꯗ ꯗꯤꯚꯥꯏꯁ ꯑꯗꯨꯗ ꯃꯉꯥꯜ ꯑꯃ ꯉꯥꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯗꯨꯁꯨ ꯀꯣꯏꯅ ꯂꯣꯏꯅ ꯃꯔꯤ ꯁꯝꯅꯗꯨꯅ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕꯗ ꯑꯦꯂꯤꯌꯟ ꯑꯗꯨꯁꯨ ꯀꯤꯕ ꯑꯃ, ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯃꯥꯅ ꯐꯥꯌꯔ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯕꯨ ꯍꯦꯛ ꯁꯣꯛꯄꯗ ꯁ꯭ꯄꯥꯔꯇꯟꯅ ꯃꯥꯒꯤ ꯃꯦꯃꯣꯔꯤ ꯑꯃ ꯎꯔꯝꯃꯤ, ꯃꯗꯨꯗ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯗꯣꯒ ꯑꯃ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯁ꯭ꯄꯥꯔꯇꯟ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯛ ꯂꯧꯊꯣꯛꯄꯗ ꯗꯤꯚꯥꯏꯁ ꯑꯗꯨꯗ ꯃꯉꯥꯜ ꯑꯗꯨ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕꯗ ꯑꯦꯂꯤꯌꯟ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯦꯂꯤꯌꯟ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯦꯂꯤꯌꯟ ꯑꯁꯤ ꯏꯟꯚꯤꯖꯤꯕꯜ ꯑꯣꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ, ꯑꯗꯨꯗ ꯀꯣꯟꯍꯥꯗ ꯊꯦꯡꯖꯤꯜꯂꯝꯗꯨꯅ ꯃꯥ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯦꯂꯤꯌꯟ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯤꯉꯩꯗ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯁ꯭ꯄꯦꯁ ꯁꯤꯞ ꯑꯗꯨꯕꯨ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯄꯥꯔꯇꯟꯒꯤ ꯆꯤꯐ, ꯃꯥꯒꯤ ꯅꯝꯕꯔꯅ 117ꯅꯤ, ꯃꯥꯅ ꯑꯇꯩ ꯁ꯭ꯄꯥꯔꯇꯟꯕꯨ ꯁꯤꯞꯇ ꯆꯠꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯥ ꯃꯊꯟꯇꯅ ꯑꯦꯂꯤꯌꯟꯁꯀꯤ ꯗꯤꯚꯥꯏꯁ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯁ꯭ꯄꯥꯔꯇꯟ ꯑꯃꯅ ꯃꯁꯤ ꯔꯨꯜꯁꯀꯤ ꯑꯦꯒꯦꯟꯁꯇꯅꯤ ꯍꯥꯏꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯁ꯭ꯄꯥꯔꯇꯟ 117ꯅ ꯑꯣꯔꯗꯔ ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯦꯛꯁ ꯁꯤꯟꯗ ꯔꯤꯖ ꯀꯧꯕ ꯄ꯭ꯂꯥꯅꯦꯠ ꯑꯃꯗ ꯀ꯭ꯔꯦꯇꯤꯟ ꯀꯧꯕ ꯅꯨꯄꯤ ꯑꯃꯅ ꯗꯤꯚꯥꯏꯁ ꯑꯗꯨꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯦꯂꯤꯌꯟꯁꯀꯤ ꯗꯤꯚꯥꯏꯁ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃ, ꯃꯥꯅ ꯄꯥꯝꯖꯕ ꯑꯗꯨꯕꯨ ꯐꯪꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯦꯗꯃꯤꯔꯦꯜ ꯃꯥꯔꯒꯦꯠ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯀꯦꯊ꯭ꯔꯤꯟꯅ ꯗꯤꯚꯥꯏꯁꯀꯤ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨꯕꯨ ꯍꯥꯏꯗ ꯇꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯁꯤ ꯃꯥꯔꯒꯔꯦꯠꯅ ꯎꯗꯅꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯀ꯭ꯔꯦꯇꯤꯟꯅ ꯀꯔꯤꯒꯤ ꯂꯣꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯊꯪ ꯇꯥꯔꯛꯄ ꯁꯤꯟꯗ ꯈꯪꯕ ꯉꯝꯂꯒꯅꯤ꯫ ꯃꯥꯔꯒꯔꯦꯠ ꯑꯁꯤ ꯀ꯭ꯔꯦꯇꯤꯟꯒꯤ ꯔꯤꯁꯔꯆ ꯑꯁꯤꯗ ꯑꯌꯦꯠꯄ ꯌꯥꯝꯅ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯉꯁꯥꯏ ꯁꯤꯈꯤꯕ ꯁꯤꯚꯤꯂꯤꯌꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯒꯤꯗꯃꯛꯇꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃꯅꯤ, ꯑꯗꯨꯅ ꯃꯥꯅ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯄꯨꯟꯅ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯊꯪ ꯂꯣꯏꯅ
ꯇꯨꯝꯅ ꯍꯥꯠꯂꯒꯗꯤ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨ ꯁ꯭ꯄꯥꯔꯇꯟꯁꯤꯡ ꯑꯗꯨꯕꯨ ꯀꯔꯝꯅ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯣꯛꯇꯔ ꯀ꯭ꯔꯦꯇꯤꯟꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯑꯃꯈꯛ ꯍꯤꯡꯍꯧꯋꯦ ꯃꯗꯨꯕꯨ ꯗꯣꯛꯇꯔ ꯆꯤꯞꯅ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯂꯤꯌꯟꯁꯀꯤ ꯗꯤꯚꯥꯏꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯅ ꯑꯦꯛꯁꯄ꯭ꯔꯤꯃꯦꯟ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯔꯒꯔꯦꯠꯅꯗꯤ 100%ꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯁꯔꯨꯛ ꯈꯔꯗꯤ ꯃꯥꯅ ꯌꯥꯔꯝꯃꯤ ꯃꯔꯝꯗꯤ ꯗꯣꯛꯇꯔ ꯀ꯭ꯔꯦꯇꯤꯟ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯂꯦꯖ ꯂꯩꯕ ꯁꯥꯏꯟꯇꯤꯁ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯄꯥꯔꯇꯟꯁꯤꯡ ꯑꯗꯨꯁꯨ ꯃꯥꯅ ꯂꯣꯏꯅ ꯁꯦꯝꯂꯝꯕ ꯉꯥꯛꯇꯅꯤ꯫ ꯁꯤꯒꯤ ꯃꯊꯛꯇ ꯃꯥꯅ ꯃꯁꯥꯃꯛꯀꯤꯁꯨ ꯀ꯭ꯔꯨꯅꯤꯡ ꯑꯃꯁꯨ ꯁꯦꯝꯂꯝꯃꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯇꯥꯏꯞꯇ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯃꯤꯡꯅ ꯀꯣꯇꯥꯅ ꯀꯧꯏ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯤꯟ ꯆꯦꯟꯖ ꯇꯧꯗꯨꯅ ꯑꯟꯅꯣꯟ ꯄ꯭ꯂꯥꯅꯦꯠ ꯑꯃ ꯑꯃꯨꯛ ꯎꯠꯂꯛꯑꯦ꯫ ꯃꯁꯤꯗ ꯉꯁꯥꯏ ꯆꯦꯟꯈꯤꯕ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯕꯨ ꯍ꯭ꯌꯨꯃꯦꯟꯁꯤꯡꯒꯤ ꯑꯦꯒꯦꯟꯁꯇ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯗꯤ ꯉꯁꯥꯏ ꯑꯦꯂꯤꯌꯟꯁꯤꯡꯒꯤ ꯗꯤꯚꯥꯏꯁ ꯑꯗꯨ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯗꯨꯗꯒꯤ ꯆꯠꯂꯒ ꯂꯧꯔꯨꯅꯕ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯗꯨꯕꯨ ꯁ꯭ꯄꯥꯔꯇꯟ ꯑꯗꯨꯅ ꯍꯦꯛ ꯊꯦꯡꯕ ꯃꯇꯝꯗ ꯃꯗꯨ ꯑꯣꯟ ꯇꯧꯔꯛꯂꯝꯃꯤ ꯍꯥꯏꯕ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯃꯥ ꯗꯤꯚꯥꯏꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯑꯃꯨꯛ ꯈꯪꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯥꯅ ꯉꯁꯥꯏ ꯆꯦꯜꯂꯛꯈꯤꯕ ꯑꯦꯂꯤꯌꯟ ꯑꯗꯨꯕꯨ ꯎꯅꯗꯨꯅ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯑꯃꯨꯛ ꯍꯪꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯂꯤꯌꯟꯁꯤꯡꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯑꯗꯨꯒ ꯃꯍꯥꯛ ꯉꯁꯥꯏ ꯆꯦꯜꯂꯛꯈꯤꯕ ꯑꯦꯂꯤꯌꯟ ꯑꯗꯨꯒ ꯎꯅꯕ ꯑꯁꯤ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯑꯁꯨꯝꯅ ꯇꯧꯔꯒꯗꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤ ꯑꯁꯤꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯅꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯪꯅꯕꯒꯤꯗꯃꯛꯇ ꯄꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯄꯥꯝꯗ ꯃꯥꯒꯤ ꯃꯊꯧ ꯑꯗꯨꯕꯨ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯤꯞ ꯁ꯭ꯄꯥꯔꯇꯟꯅ ꯀꯣꯟꯍꯥꯕꯨ ꯄꯨꯗꯨꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯗ ꯇꯣꯡꯉꯒ ꯃꯈꯣꯏꯅ ꯔꯤꯁ ꯄ꯭ꯂꯥꯅꯦꯠ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯍꯥꯛ ꯑꯁꯤ ꯑꯟꯅꯣꯟ ꯁꯤꯞ ꯑꯗꯨꯗ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯁꯤꯞ ꯑꯁꯤ UNSCꯒꯤ ꯑꯣꯏꯔꯝꯂꯒꯗꯤ ꯌꯥꯝ ꯊꯤꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯟꯍꯥꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯂꯥꯎꯕꯗꯨ ꯁ꯭ꯄꯥꯔꯇꯟ ꯑꯗꯨꯅ ꯆꯤꯞ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯥꯅ ꯗꯤꯚꯥꯏꯁ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯍꯥꯅ ꯀꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯕꯗꯨꯗ ꯁꯤꯞ ꯑꯗꯨꯗ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯃꯦꯔꯤꯟꯗꯥ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ UNSCꯒꯤ ꯁꯥꯏꯟꯇꯤꯁ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯦꯂꯤꯌꯟꯁꯤꯡꯒꯤ ꯃꯇꯥꯡꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯀꯣꯟꯍꯥꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯁꯦꯐꯇꯤ ꯑꯣꯏꯕ ꯃꯐꯝꯗ ꯂꯩꯔꯦ ꯅꯪ ꯀꯩꯝꯇ ꯄꯥꯈꯠꯀꯅꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯀꯣꯟꯍꯥꯕꯨ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡꯗ ꯆꯪꯉꯛꯇꯨꯅ ꯇꯤꯚꯤꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨꯕꯨ ꯁ꯭ꯄꯥꯔꯇꯟꯁꯤꯡ ꯑꯗꯨꯅ ꯀꯃꯥꯏꯅ ꯍꯥꯠꯂꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯪꯍꯟꯅꯕ ꯋꯥꯔꯤꯗꯨ ꯂꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯀꯣꯟꯍꯥꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯑꯩꯅ ꯇꯤꯚꯤꯒꯤ ꯃꯃꯥꯡꯗ ꯂꯥꯛꯇꯨꯅ ꯁ꯭ꯄꯥꯔꯇꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯤꯌꯟꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ UNSCꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅ ꯐꯥꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯐꯥꯔꯒ ꯊꯝꯃꯦ ꯍꯥꯏꯔꯒꯗꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯁꯤꯈ꯭ꯔꯕꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟ ꯍꯤꯡꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯪꯉꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯦꯔꯤꯟꯗꯥꯅ ꯀꯣꯟꯍꯥꯗ ꯅꯪꯒꯤ ꯑꯄꯥꯝꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯣꯟꯍꯥꯅ ꯍꯥꯏꯔꯛꯏ ꯃꯤꯇ꯭ꯔꯤꯒꯜꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯑꯗꯨꯒ ꯃꯁꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯁꯤ UNSCꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯃꯦꯔꯤꯟꯗꯥꯅ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯑꯗꯨꯕꯨ ꯃꯨꯠꯊꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯈꯠꯅꯕ ꯄꯥꯝꯗꯕꯒꯤꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀ꯭ꯔꯦꯇꯤꯟ ꯑꯃꯨꯛ ꯎꯠꯂꯛꯑꯦ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯤꯁꯇꯔ ꯆꯤꯞꯀꯤ ꯕꯣꯗꯤ ꯑꯗꯨꯕꯨ ꯑꯦꯛꯖꯥꯃꯤꯟ ꯇꯧꯔꯝꯃꯤ꯫ ꯉꯁꯥꯏ ꯑꯦꯂꯤꯌꯟꯒꯤ ꯗꯤꯚꯥꯏꯁ ꯑꯗꯨꯅ ꯊꯦꯡꯕꯗ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯕꯣꯗꯤ ꯑꯗꯨꯗ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯗꯤꯚꯥꯏꯁ ꯑꯗꯨꯒꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯑꯦꯛꯇꯤꯚ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅ꯭ꯌꯨꯔꯣꯟꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯊꯧ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯤ ꯏꯃꯣꯁꯅꯦꯜ ꯂꯦꯁ ꯔꯤꯄꯣꯔꯠ ꯄꯨꯝꯅ ꯌꯨꯖ ꯇꯧꯔꯝꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯕꯨ ꯗꯤꯚꯥꯏꯁ ꯑꯗꯨꯅ ꯍꯦꯛ ꯁꯣꯛꯎꯕꯗꯒꯤ ꯃꯈꯣꯏ ꯑꯁꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯑꯦꯕꯤꯂꯤꯇꯤ ꯑꯁꯦ ꯃꯈꯣꯏꯗ ꯊꯧꯅꯥ ꯑꯁꯤ ꯑꯃꯨꯛ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯀ꯭ꯔꯦꯇꯤꯟꯅ ꯃꯤꯁꯇꯔ ꯆꯤꯞ ꯑꯗꯨꯗ ꯀꯣꯟꯇꯦꯛ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯤꯁꯇꯔ ꯆꯤꯞ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯗꯤꯚꯥꯏꯁ ꯑꯗꯨꯗ ꯍꯦꯛ ꯁꯣꯛꯂꯨꯕꯗ ꯑꯩꯅ ꯚꯤꯖꯟ ꯑꯃ ꯎꯔꯝꯃꯤ꯫ ꯑꯗꯨꯗ ꯀ꯭ꯔꯦꯇꯤꯟꯅ ꯗꯤꯇꯦꯜꯁ ꯄꯨꯟꯅ ꯍꯪꯂꯝꯃꯤ ꯀꯔꯤ ꯚꯤꯖꯟꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯆꯤꯞꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯖꯪꯒꯜ ꯑꯃ ꯎꯔꯝꯃꯤ ꯐꯦꯃꯤꯂꯤ ꯑꯃ ꯎꯔꯝꯃꯤ ꯑꯗꯨꯒ ꯗꯣꯒ ꯑꯃꯁꯨ ꯎꯔꯝꯃꯤ ꯍꯥꯏꯅ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯀ꯭ꯔꯦꯇꯤꯟꯅ ꯍꯥꯏꯔꯛꯏ ꯗꯤꯚꯥꯏꯁ ꯑꯗꯨꯅ ꯁꯣꯛꯀꯅꯨ ꯅꯪ ꯃꯗꯨ ꯄꯥꯏꯒꯅꯨ ꯍꯥꯏꯔꯝꯃꯤ꯫
ꯃꯔꯝꯗꯤ ꯃꯥꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯋꯥꯔꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯅꯕꯅꯤ꯫ ꯃꯗꯨꯗ ꯃꯤꯁꯇꯔ ꯆꯤꯞ ꯑꯁꯦ ꯃꯥ ꯃꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯃꯥ ꯃꯁꯥ ꯃꯊꯟꯇ ꯃꯈꯨꯠ ꯊꯤꯟꯖꯤꯟꯗꯨꯅ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯗꯤꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯁ꯭ꯇꯦꯇꯁ ꯑꯗꯨ ꯎꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯂꯣꯏꯅ ꯅꯣꯔꯃꯦꯜ ꯑꯣꯏꯔꯝꯃꯤ, ꯀꯔꯤꯁꯨ ꯑꯅꯥꯕ ꯌꯥꯎꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯂꯤꯟꯗꯥꯅ ꯃꯍꯥꯛꯀꯤ ꯂꯦꯞꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯀꯃꯥꯟꯗꯔ ꯑꯗꯨꯁꯨ ꯂꯥꯛꯂꯛꯇꯨꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯦꯂꯤꯟꯗꯥꯅ ꯃꯄꯥꯗ ꯍꯪꯂꯝꯃꯤ ꯀꯣꯟꯍꯥꯒꯤ ꯃꯇꯥꯡꯗ, ꯀꯣꯟꯍꯥꯗꯣ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯅ꯫ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯗꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯗ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯂꯝꯕꯤꯗ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯉꯁꯥꯏ ꯃꯦꯂꯤꯟꯗꯥꯅꯗꯤ ꯃꯍꯥꯛ ꯑꯗꯨ ꯁꯤꯗꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯈꯤ꯫ ꯑꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯃꯄꯥꯗ ꯌꯥꯝꯅ ꯁꯥꯎꯗꯅ ꯅꯈꯣꯏꯅ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 72 ꯑꯁꯤ ꯌꯨꯖ ꯇꯧꯕ ꯌꯥꯔꯣꯏ, ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯀꯣꯟꯍꯥꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯒꯤ ꯇꯥꯏꯞꯇ ꯎꯔꯝꯃꯤ꯫ ꯅꯦꯛꯁ ꯁꯤꯟꯗ ꯀꯣꯟꯍꯥꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯅ ꯀꯩꯒꯨꯝꯕ ꯆꯥꯅꯕ ꯈꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯉꯛꯄꯗꯒꯤ ꯃꯤꯁꯇꯔ ꯆꯤꯞ ꯑꯗꯨꯅ ꯃꯥꯕꯨ ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁꯇꯔ ꯆꯤꯞ ꯑꯁꯤ ꯍꯧꯖꯤꯛ ꯍ꯭ꯌꯨꯃꯦꯟ ꯑꯃꯨꯛ ꯑꯣꯟꯕ ꯍꯧꯔꯛꯂꯦ, ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯛꯂꯦ, ꯑꯐ ꯐꯠꯇ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯛꯂꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯀ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯉꯣꯟꯗ ꯀꯣꯟꯍꯥꯕꯨ ꯍꯥꯠꯅꯅꯕ ꯑꯣꯔꯗꯔ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯗꯤꯚꯥꯏꯁ ꯑꯗꯨ ꯂꯣꯏꯅ ꯑꯣꯐ ꯇꯧꯁꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯗ ꯗꯣꯛꯇꯔ ꯀꯦꯊꯔꯤꯟꯅ ꯈꯪꯉꯝꯃꯤ ꯃꯤꯁꯇꯔ ꯆꯤꯞ ꯑꯁꯤꯅ ꯃꯥꯅ ꯃꯁꯥꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯛꯄꯗꯒꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯗꯕ ꯊꯕꯛ ꯑꯁꯤ ꯃꯥꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯣꯛꯁꯤꯖꯦꯟꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯔꯤꯂꯤꯖ ꯇꯧꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯣꯛꯁꯤꯖꯦꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯈꯣꯏ ꯋꯥꯟꯊꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯈꯨꯗꯛꯇꯗꯤ ꯀꯣꯟꯍꯥꯅ ꯋꯥꯟꯊꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯤꯁꯇꯔ ꯆꯤꯞꯇꯨꯁꯨ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤꯁꯇꯔ ꯆꯤꯞ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯃꯦꯅꯨꯑꯦꯂꯤ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯃꯥꯟꯗꯔꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯍꯦꯛ ꯑꯦꯇꯦꯛ ꯇꯧꯔꯛꯂꯒꯗꯤ ꯃꯈꯣꯏꯕꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯎ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯀꯦꯊꯔꯤꯟꯅ ꯃꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯄꯥꯔꯇꯟꯁꯤꯡ ꯑꯗꯨꯗ ꯆꯤꯞꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯁ꯭ꯄꯥꯔꯇꯟꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯆꯤꯞ ꯑꯁꯤ ꯁ꯭ꯄꯥꯔꯇꯟꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯣꯟꯍꯥꯅ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯗꯨꯅ ꯃꯤꯁꯇꯔ ꯆꯤꯞꯇ ꯑꯦꯝ ꯇꯧꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯈꯜꯂꯝꯃꯤ ꯆꯤꯞ ꯑꯁꯤꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄ ꯄꯥꯝꯃꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯗ ꯆꯤꯞꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯃꯁꯤꯗ ꯀꯔꯤꯁꯨ ꯇꯧꯕ ꯅꯠꯇꯦ, UNSCꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯛꯁꯤꯖꯦꯟꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯂꯧꯊꯣꯛꯈꯤꯕꯒꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯃꯍꯥꯛꯀꯤ ꯍꯦꯜꯃꯦꯠ ꯎꯞꯄꯤꯕ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯔꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯣꯟꯍꯥꯅ ꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯁꯤꯞ ꯑꯗꯨꯗ ꯃꯦꯅꯨꯑꯦꯜ ꯊꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯄꯥꯔꯠ ꯈꯔ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯞ ꯑꯗꯨ ꯃꯦꯅꯨꯑꯦꯜ ꯊꯧꯕ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯁꯤꯞ ꯑꯗꯨꯕꯨ ꯊꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯄ꯭ꯂꯥꯁꯃꯥ ꯒꯟ ꯑꯗꯨ ꯁꯨꯠ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯤꯞ ꯑꯗꯨꯕꯨ ꯂꯣꯏꯅ ꯑꯃꯨꯛ ꯇꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ UNSCꯒꯤ ꯁꯣꯜꯖꯔ ꯃꯌꯥꯝ ꯑꯃ ꯀꯣꯏꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯁꯤꯞ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯕꯣꯝꯁꯤꯡ ꯑꯗꯨ ꯐꯤꯠ ꯇꯧꯁꯜꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯔꯒ ꯃꯈꯣꯏ ꯊꯣꯛꯂꯛꯄꯗ ꯍꯥꯠꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯁ꯭ꯄꯥꯔꯇꯟꯁꯤꯡ ꯂꯥꯛꯇꯨꯅ ꯑꯗꯨꯕꯨ ꯊꯤꯡꯂꯝꯃꯤ, ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯤꯞ ꯑꯗꯨꯕꯨ ꯀꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯤꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯃꯤꯁꯇꯔ ꯆꯤꯞ ꯑꯗꯨꯅ ꯃꯥꯒꯤ ꯋꯤꯄꯟ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯦꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯍꯧꯈ꯭ꯔꯕ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯉꯥꯜꯗꯨꯅ ꯉꯁꯥꯏ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯤꯕ ꯗꯤꯚꯥꯏꯁꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯠ ꯗꯥꯎꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯤꯞ ꯑꯗꯨꯕꯨ ꯑꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯤꯞ ꯑꯃꯗꯤ ꯀꯣꯟꯍꯥꯅ ꯁꯤꯞ ꯑꯗꯨꯕꯨ ꯄꯥꯏꯈꯠꯇꯨꯅ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠ ꯑꯃꯗ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯎꯠꯇꯨꯅ ꯑꯁꯨꯝꯅ ꯁꯤꯔꯤꯖ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯁꯤꯔꯤꯖ ꯑꯃꯨꯛ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝ ꯅꯝꯕꯤꯔꯝꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫